Roger mamaidu satlai thorei. Oi. Tamo nang mi kay gawi. Jacob na minay. Jacob na adum na minay harakpaduda abiyamdi nokning basu phawi nokpadi ngamlamde pakhat basu phawrami. Roger oina nokthorei. Aina ngasai sauraga mayam dai ki bani adugi oramni. Forever ai chalage nangna namdana amta pibiro aduga simda leiba farak tarsu ai pirake haramo. Abiyamdi sum pakhalak makutuna yariso ai harage. Is taana naga tawine chatle sakhibi. Roger du chatkre. Jacob su abem da karim da haram da inaki. Abem matum da khanjai. Koi nu doi shiba. Roger se tamu Jacob hana khang de chala. As kumai nungai dori. Hatna bra puna bra sueroi. Abem ki mama rani na. Kedori bema murum soliduna. Khawduna karino. Ima Roger na pirambane phone. Rani harau jarami. Haima ichagi phone yadrabo leiba kuidri daine. Kaine ma aigi nati imana bitongini. Oh. Abem chatke tawbaga mamana. Ibema haujipudi noi naha oiri langba matamni aikhoina thinglubasu yaroi. Adubu nupaga koidana chenjongmagi matamgadi noi waliko. Ima nangi hongnobido amuhoraba adumbi wakhal phau khanjeba ingonda adum haidana leyu. Hai dia da bai ni ne ichana tupadi yum panbado yarui ne. Oh supan hi palaroi yum gamta. Fet haidoklaga magi ka da changkri machabu yenglaga nangnadi nongmagi lisabi farai. Yumsiki awa nungaiti ichana karisu khangdri aduni imadi wadaba ngamdene. Shomdana skirt amana foleraga Roger da pike haibadu Rita su paudu tarduna machanupa hek sanglakpaga. Kaidi chalino. Khainima aise krim chapa yadraba. Hai nachinu khumlakano. Ramesh Nupado thorei. Madam nangna foleraga ichada piribada kanaino. Nupado kirup luktharaga. Madam kanagino haibadi khangde. Rojona lero haibagi lerapa khaktani. Mana hairaga noin hekti yaribasi kaigino. Aina noida kiyara khairiba natro mana haiba yaganona. Roger na Mingonda tainiru kaigino aina leheline. Rita na nang fole kiba kuidri daine yadradi ima da hairpa yadro. Phone amakak lehen basida kyam kairgi ma. Hai sangalakanu yam kai adugini imana haribase kanagi phone seng hayu. Roger su sauraga namogi forba. Adu haramlaga magi kada kakhatkre. Rita na Jacob to onsilaga. Ibungo Jacob mana pidu ribanu pidu masak hangobra. Jacob na oi madam khangjai abem gawune. Rita ngakna haima. Adu haraga momo nokjare. Thida angawbasidi imogi oredi yare. Roger di magi kada isaulangi. Jare panani, tumle panani, chatle panani. Magi kadagi kana lauri. Hoi ma, ai chi finding sidi panaroi draw. Makadagi mamana tarduna. Yinguni masi angangse kaya da mathong chatrino. Ibungo Jacob
ꯏꯆꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯂꯥꯡꯄꯥꯡ ꯌꯥꯗꯦ ꯀꯨꯞꯅ ꯁꯦꯟꯅꯧꯀꯣ ꯐꯣꯟ ꯄꯤꯔꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨ ꯈꯛꯇꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯒꯗꯕꯅꯤ ꯖꯦꯀꯣꯕꯅ ꯍꯣꯏ ꯃꯦꯗꯥꯝ ꯑꯩ ꯁꯦꯟꯅꯖꯒꯦ ꯁ꯭ꯀꯨꯜꯗꯅꯤ ꯖꯦꯀꯣꯕꯅ ꯔꯣꯖꯥꯕꯨ ꯊꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯕꯦꯝ ꯍꯣꯏꯒꯤ ꯕꯁꯁꯨ ꯂꯥꯛꯇꯨꯅ ꯃꯍꯩ ꯀꯨꯝꯊꯔꯛꯏ ꯖꯦꯀꯣꯕꯅ ꯂꯩꯔꯤꯕꯗꯨ ꯑꯕꯦꯝꯅ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯇꯥꯃꯣ ꯖꯦꯀꯣꯕ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯍꯥꯎ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯔꯣꯖꯔꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯤꯁꯦ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯊꯛ ꯊꯣꯡꯕꯒꯤ ꯌꯥꯊꯪꯅꯤ ꯑꯩꯅ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯑꯦꯂꯦꯛꯁꯅ ꯎꯔꯝꯃꯤ ꯏꯁ ꯈꯣꯏꯅꯗꯤ ꯃꯥꯜꯂꯦꯅꯦ ꯐꯖꯩ ꯅꯨꯄꯤ ꯍꯥꯏꯁꯤꯅꯤ ꯃꯇꯥꯔꯨꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯨ ꯍꯦꯛꯇ ꯀꯣꯏꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯁꯦꯜꯗ ꯑꯣꯏꯔꯗꯤ ꯃꯣꯡꯐꯝ ꯌꯧꯅꯔꯅꯤ ꯑꯦꯂꯦꯛꯁꯇꯨ ꯆꯪꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯗꯣ ꯉꯁꯥꯏ ꯔꯣꯖꯔꯅ ꯄꯤꯔꯝꯃꯤꯕ ꯐꯣꯟꯗꯨ ꯀꯅꯥꯗ ꯄꯤꯌꯨ ꯍꯥꯏꯅꯣ ꯋꯥꯍꯪꯗꯨꯗ ꯑꯕꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯔꯒ ꯑꯩꯒꯤꯅꯤ ꯖꯦꯀꯣꯕꯁꯨ ꯅꯣꯛꯆꯔꯛꯏ ꯑꯣ ꯃꯥꯜꯂꯦꯕ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯕ꯭ꯔꯣ ꯍꯟꯗꯛꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯖꯦꯀꯣꯕꯅ ꯈꯪꯅꯧ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯦꯗꯥꯝ ꯍꯣꯏꯅꯁꯨ ꯅꯪꯁꯦ ꯃꯧ ꯑꯣꯏꯕ ꯄꯥꯝꯖꯕꯅꯤ ꯑꯕꯦꯝ ꯑꯗꯨꯝ ꯅꯣꯛꯁꯤꯟꯅꯩ ꯇꯣꯟꯅ ꯍꯣ ꯆꯪꯂꯁꯦ ꯑꯕꯦꯝꯅ ꯑꯣꯏꯃ ꯈꯪꯉꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯇꯣꯟꯅ ꯂꯛꯅꯔꯛꯏ ꯃꯣꯃꯣꯟꯒ ꯅꯣꯛꯅꯔꯗꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯖꯦꯀꯣꯕꯅ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯛꯏ ꯈꯜꯂꯛꯏꯔꯥ ꯇꯣꯟꯁꯨ ꯈꯥꯅ ꯈꯜꯂꯛꯆꯗꯦꯗ ꯑꯔꯤꯕ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯈꯜꯂꯛꯇ꯭ꯔꯒ ꯍꯥꯏꯗꯣꯛꯇꯣꯏꯕ ꯐꯖꯩꯅꯦ ꯑꯕꯦꯝꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯆꯪꯂꯁꯤ ꯂꯥꯛ ꯇꯥꯃꯣ ꯆꯪꯂꯒꯦ ꯍꯣꯏ ꯍꯩ ꯉꯥꯅꯨ ꯃꯥꯟꯕꯤ ꯐꯣꯟ ꯄꯨꯔꯛꯄ꯭ꯔꯥ ꯍꯣꯏ ꯁ꯭ꯀꯨꯜꯗ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯤꯌꯦ ꯄꯨꯖꯔꯛꯇꯤꯌꯦ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯣꯟꯗꯨꯗ ꯃꯇꯣꯟ ꯊꯣꯛꯑꯝꯃꯅꯤ ꯇꯥꯃꯣ ꯅꯕꯨꯛꯇꯣ ꯌꯥꯝꯅ ꯐꯠꯇ ꯇꯧꯅꯨ ꯈꯥꯎꯏꯅꯦ ꯅꯔꯁ ꯊꯣꯏꯕꯤꯅ ꯇꯥꯃꯣꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯪꯕ ꯂꯥꯛꯑꯝꯃꯦ ꯑꯩꯅ ꯄꯤꯈꯤꯕꯅꯦ ꯖꯦꯀꯣꯕ ꯉꯛꯅ ꯀꯩꯒꯤ ꯄꯤꯔꯤꯕ ꯅꯪꯗꯤ ꯄꯤꯔ ꯀꯩꯗꯧꯔꯒꯦ ꯆꯦ ꯊꯣꯏꯕꯤꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯏꯅꯝꯃ ꯑꯣꯏꯔꯁꯤꯔꯣ ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯆꯪꯉꯨ ꯌꯥꯔꯦ ꯅꯪ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯖꯦꯀꯣꯕꯇꯤ ꯃꯥꯒꯤ ꯅꯝꯕꯔ ꯊꯣꯏꯕꯤꯗ ꯄꯤꯈꯤ ꯍꯥꯏꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯟꯖꯥꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯖꯦꯀꯣꯕꯂꯣ ꯑꯧ ꯃꯥꯅꯤ ꯀꯅꯥ ꯑꯣ ꯑꯩ ꯊꯣꯏꯕꯤꯅꯦ ꯀꯩ ꯂꯩꯔꯒꯦ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯍꯛꯆꯥꯡꯕꯨ ꯀꯝꯗꯧꯕꯤꯔꯒꯦ ꯖꯦꯀꯣꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯟꯕꯗꯒꯤ ꯍꯛꯆꯥꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯊꯝꯖꯔꯒꯦ ꯊꯣꯏꯕꯤ ꯀꯔꯤꯝꯇ ꯍꯥꯏꯕ ꯐꯪꯖꯍꯧꯗꯦ ꯐꯣꯟꯗꯨ ꯀꯛꯈꯤꯕꯅ ꯍꯥꯜꯂꯝꯃꯤ ꯖꯦꯀꯣꯕ ꯔꯣꯖꯔꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯏꯃꯥꯎ ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯍꯔꯥꯎ ꯊꯣꯛꯆꯔꯛꯏ ꯃꯆꯥꯅꯨꯄꯥ ꯁꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯆꯧꯕ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯀꯝꯗꯧꯒꯦ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯒ ꯄꯤꯗꯈꯩ ꯃꯔꯛ ꯊꯠꯂꯒ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯊꯣꯏꯕꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯁꯨꯅꯤꯇꯥ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯩ ꯊꯣꯏꯕꯤ ꯍꯥꯏꯗꯤ ꯅꯔꯁꯇꯨꯔꯣ ꯍꯣꯏꯅꯦ ꯅꯔꯁꯇꯣ ꯉꯔꯥꯡ ꯂꯥꯛꯑꯝꯕꯅꯤ ꯃꯥꯗꯤ ꯀꯩꯒꯤ ꯂꯥꯛꯏꯕ ꯍꯩꯃꯥ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯤ ꯊꯦꯡꯅꯍꯧꯗꯦ ꯏꯆꯥꯇꯣꯟꯅ ꯍꯥꯏꯔꯛꯄꯅꯤ
Hay pa yam sawa angang ni masingang si. Mi na ay phone number hangaga mana pirido kaigino ba? Adubu kari kairage. Gyam na kaibigini harise. Achauba ichana nupi mapan tara lolabasu imadi kemta saujaroi. Ichanabu thakpangamni hairabati lonjau. Jacob ngakna karino. As imana ngawba. Shunita nakfetauna. Ibi mathabido masak na fazariba ing tapcharadana. Ima adaidi ay machinglani ko. Mahak ado ay hiyek na banupine. Magi tatpato ay ngono chatnaroy. Karinigi masidi. Natti nupana bu nupiga yek na bahungna bro. Nasung na manaba langga sari manabaga lamba page haidraga. Nupi masa masak fazakrabituga yek na bani hairiba na thamoidubu ngambu ngamine. Ima wari amne ima na khamoi. Amuk daga nati hanjin jinjit. Mahak ado ay yek na bani. Oi nachane yamna na oina nushibagi pakta tawrki. Adushu mangondagi khamkiba nushibani. Aujiti nushibani na halabada ifamda thoklabani. Imasu agi condition loina khangiba natro. Hoini ima loina khangi. Ichana matam amada thamoi shokna kaptuna haikibada ima kautri. Adubu nupi masado mahak oiramni haibati ima na hana khangludabaini. Aujik mahakna ifamda ulibase. Asengbu nukshiba oirabati aini sumabu nukshikibanina ala horau loina bigadabani. Adubu pumnam kasa namthakni haiba ishana khangi. Mahaknadi khalamgani mabu aina nukshikibanina ilalaida khudum janba ngamgani haina. Adubu mada punchigi oithooi. Asengba chumba hek khangpa numitta mabudi aigi ikhutmakna kaptuna hatkani. Sunita pakhatna hai imagi chawa isa huje kamando da leitrabani ko. Noigi mi hatpa tupagi wada palakanu ima mi hunsude. Noi babaga aigati ichana semgi machagi gat oribada wakhal nungairibani. Nungaini angang chuna marod ama takhatiba madi ai kanano khangjadri. Aigi mihul kangpa numitcha taptaigi pudatlaga yumda lakpra khangponde. Nangbu phanasu ahal ore khitadadi mihuldo phathaba tamuda. Nangi ningba thungdaba karibu leiribage nangna haibata yaduna lakliba natro. Ima aibu kyam phatrage aishu ima hoigi choknaba ngasi pogari tawkrage. Ichana phattaba tawi haiba natene achauba nangbo. Sawan haibasina kanaba karisu leitabani haibase khangjilu. Pukning phattaba tamu. Mihun kanglu pasibu aigi ralam. Fare ai chatlukige. Chatluro ningthijana cheksina layuko. Hoima ado nachanupida ai leitrena maning makhatamna phone daga irang tawramadi ai fate hainuko. Imai hepemma mara leitraba ichanupida amuk onsile. Cheko ngakna machanupiga se shokpa yaponte kangkhatkibasina. Ho imaga khatminaro TikTok haibra adaga dance kada tongminaro. Ichadagi henba kanamta leite khatke khachasanu inkhalakpa haibasidi hauna shani. Hoi khalalo fattanungda thorakpada imana daita loina pujo. Adu haramlaga car adu yumdudagi thaudoraga chatkre. Chatna wakhalda khalli. Aibu chatlaga wari sanaushirane. Oida chatlurage. Gari adu mamai kaklaga amuk thauba horai. Thauna thoibida phone tarai. Jacoki phone lakpaduda thoibisu haraujarami. Ngasai waida wari sanakibadu amuk Jacob na call tawrakpaduda wakhalga nuwaijaduna. Hello. Hospital da leibro. Lei. Shongbro. Shangi. Oi le lambida le. Ngiya wari sanaba yardi amta sanase thoro. Hoi yani thabakomi yaubaga haibiro. Yaushilabane. Amuk call tawraktarasu nasana khangna ngairamu. Hoi ngairamage.
ꯐꯣꯟꯗꯨ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯈꯩ ꯖꯦꯀꯣꯕꯅ ꯐꯠ ꯀꯛꯊꯠꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯆꯥꯔꯖ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯎꯅꯕ ꯊꯣꯔꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯖꯦꯀꯣꯕꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯦ, ꯅꯥꯀꯟꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯥꯈꯠꯂꯣ꯫ ꯊꯣꯏꯕꯤꯗꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯀꯥꯈꯠꯆꯔꯛꯏ꯫ ꯃꯇꯦꯛ ꯑꯃ ꯊꯧꯔꯒ ꯁꯪ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯈꯥꯝꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯨꯝꯒꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯀꯨꯝꯒꯅꯨ, ꯑꯗꯨꯝ ꯐꯝꯃꯨ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯌꯥꯏ꯫ ꯖꯦꯀꯣꯕ ꯊꯣꯏꯕꯤꯗ ꯍꯟꯅ ꯌꯦꯡꯗꯈꯩ ꯆꯨꯔꯨꯞ ꯑꯃ ꯄꯨꯊꯣꯛꯂꯒ ꯊꯛꯄ ꯍꯧꯔꯛꯏ꯫ ꯅꯪ ꯀꯅꯥꯏ ꯄꯥꯔꯇꯤꯅꯣ? ꯊꯣꯏꯕꯤꯗꯤ ꯖꯦꯀꯣꯕꯀꯤ ꯊꯥꯖꯗꯕ ꯋꯥꯍꯪ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯅꯪ ꯀꯔꯝꯕ ꯂꯥꯜꯍꯧꯕꯒꯤ ꯄꯥꯔꯇꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯞꯅ꯫ ꯏꯄꯥꯅ ꯂꯥꯜꯍꯧꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯩꯕꯨꯁꯨ ꯑꯗꯨꯒꯨꯝꯕꯒ ꯁꯝꯅꯔꯝꯅꯤ ꯈꯟꯕꯤꯕ꯭ꯔꯥ? ꯍꯥꯟꯅꯗꯤ ꯈꯜꯂꯝꯗꯦ, ꯍꯧꯖꯤꯛꯇꯤ ꯈꯜꯂꯦ꯫ ꯍꯧꯖꯤꯛꯅ ꯀꯔꯝꯅ ꯈꯜꯂꯤꯕ? ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪ ꯋꯥꯈꯜꯗ ꯑꯩꯁꯦ ꯌꯥꯝ ꯄꯪꯕꯒ ꯃꯥꯜꯂꯨꯔꯕ? ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯂꯣꯏ ꯈꯜꯂꯨꯔꯕ? ꯅꯪꯒꯤ ꯐꯥꯗꯔꯁꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯪꯅ ꯀꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯈꯩ ꯀꯞꯄꯛꯏ꯫ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩꯒꯤ ꯕꯕꯥ ꯂꯥꯜꯍꯧꯕꯅꯤ, ꯅꯈꯣꯏꯒꯤꯗꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒꯨꯝ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯕꯕꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯏꯄꯥꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯅꯍꯥꯛꯅꯁꯨ ꯅꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕ, ꯃꯇꯨ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯕꯥꯛ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯕꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ? ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯋꯥꯅ ꯏꯄꯥꯒꯤ ꯃꯔꯟ ꯌꯥꯎꯗꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯄꯣꯛꯄꯕꯨ ꯅꯨꯡꯁꯤꯔꯕꯁꯨ, ꯅꯍꯥꯛꯅ ꯏꯄꯥꯕꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯃꯗꯨꯗ ꯑꯩ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯖꯦꯀꯣꯕ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯂꯦꯝꯅ KKLꯒꯤ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯄꯣꯔꯩꯒ ꯅꯪꯒꯤ ꯍꯦꯛ ꯍꯦꯛ ꯎꯅꯩꯗꯨꯅ ꯀꯩꯒꯤ? ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯖꯦꯀꯣꯕꯇ ꯌꯦꯡꯖꯔꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯕꯗꯤ ꯖꯦꯀꯣꯕ, ꯅꯪꯅ ꯍꯥꯟꯅ ꯁꯤꯔꯅꯤꯌꯦ꯫ ꯑꯩ ꯃꯐꯝꯗꯨꯒꯤ ꯅꯔꯁ ꯑꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯕꯅꯤ꯫ ꯑꯗꯨꯒ ꯅꯪ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯏꯅ ꯈꯪꯕꯅꯤ꯫ ꯅꯪꯕꯨ ꯗ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯄꯣꯏꯖꯟ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯀꯣ ꯇꯠꯇꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯏ꯫ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯃꯒ ꯍꯪꯒꯦ꯫ ꯁꯤꯗꯤ ꯅꯪ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯛꯑꯅꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯨꯗꯤ ꯇꯥꯅꯤꯡꯉꯤ꯫ ꯑꯩ ꯀꯔꯤꯝꯇ ꯁꯣꯛꯇ꯭ꯔꯤꯉꯩ ꯅꯪ ꯄꯣꯔꯩꯒ ꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯏꯅꯁꯨ ꯅꯪ ꯑꯩ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯤꯉꯩꯗ ꯄꯣꯔꯩꯅ ꯅꯪ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯝꯗꯧꯕ? ꯊꯣꯏꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯃꯤꯠꯇ ꯎꯏꯁꯤꯟꯖꯩ꯫ ꯏꯄꯥꯅ ꯂꯥꯜꯍꯧꯕ ꯑꯣꯏꯔꯕꯅꯤꯅ ꯃꯇꯨ ꯃꯆꯥ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯃ ꯄꯣꯔꯩꯅ ꯑꯩꯕꯨ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯗꯣ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ, ꯐꯖꯕ ꯁꯦꯠꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯕ ꯊꯨꯡꯗꯕꯅ ꯍꯦꯜꯂꯛꯄꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯈꯩ ꯑꯩ ꯃꯥꯃ ꯄꯣꯔꯩꯗ ꯄꯣꯠ ꯆꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯍꯜꯂꯦ꯫ ꯃꯗꯣ ꯕꯕꯥꯅ ꯃꯥꯃ ꯄꯣꯔꯩꯗ ꯍꯥꯏꯔꯛꯄꯩꯅꯤ꯫ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯥꯏꯁ ꯑꯟꯁꯔ꯫ ꯊꯣꯏꯕꯤ ꯖꯦꯀꯣꯕꯇ ꯋꯥꯔꯧꯖꯅ ꯌꯦꯡꯂꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯔꯄꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗꯣ ꯑꯩꯁꯨ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯅ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯃꯨ ꯄꯣꯔꯩꯗ ꯀꯩꯁꯨ ꯀꯣꯏꯅꯗꯕꯒꯤ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗ ꯃꯥꯃꯨꯅ ꯅꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ,
ꯑꯗꯨꯒꯨꯝꯕ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯌꯥꯔꯨꯅꯨ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯗꯒꯤ ꯌꯥꯈꯤꯗꯕꯅꯤ ꯅꯪ ꯑꯗꯨꯒꯤ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ ꯋꯥꯔꯧꯕ ꯑꯩꯗꯤ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯃꯣꯏ ꯑꯗꯨ ꯀꯟꯈ꯭ꯔꯤꯕꯁꯦ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ ꯑꯩꯅ ꯈꯟꯈꯤꯕ ꯆꯨꯝꯒꯜꯂꯤ ꯍꯣꯡꯁꯨ ꯍꯣꯡꯗꯦ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯣꯏꯗꯅ ꯇꯣꯛꯂꯣꯏ ꯆꯨꯝꯁꯨ ꯆꯨꯝꯃꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯗꯕꯤ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯊꯧꯔꯛꯏ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯇꯣꯡꯉꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯖꯦꯀꯣꯕꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯀꯣꯛꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯪꯗꯦ ꯑꯩꯒꯤ ꯀꯜꯂꯕ ꯊꯃꯣꯏ ꯑꯁꯤꯅꯁꯨ ꯅꯪꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯃꯆꯨ ꯁꯪꯕ ꯌꯥꯔꯔꯣꯏ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯀꯣꯜ ꯇꯧꯖꯔꯛꯀꯦ ꯒꯥꯔꯤꯗꯨ ꯈꯥꯝꯕꯗꯒꯤ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯆꯪꯈꯤ ꯖꯦꯀꯣꯕꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯌꯦꯡꯂꯨꯕꯗ ꯑꯣꯏ ꯄꯨꯡ 3:30 ꯍꯦꯜꯂꯦꯅꯦ ꯑꯁ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯈꯔ ꯀꯟꯅ ꯊꯧꯈꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯕꯅ ꯁ꯭ꯀꯨꯜ ꯁꯨꯇꯤꯃꯇꯝ ꯑꯣꯏꯔꯝꯃꯤ ꯕꯁ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯕꯗꯨꯁꯨ ꯑꯃ ꯑꯅꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯖꯦꯀꯣꯕ ꯃꯊꯥ ꯁꯥꯔꯝꯃꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯔꯣꯖꯔꯗꯨ ꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯎꯔꯝꯃꯤ